ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯜ ꯑꯃꯈꯛꯅꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ ꯂꯝꯍꯥꯡꯒꯨꯝꯕ ꯎ ꯉꯥꯛꯇꯟ ꯍꯧꯕ ꯋꯥꯄꯜ ꯉꯥꯛ ꯊꯧꯕ ꯃꯐꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯃꯄꯥꯜ ꯍꯦꯛꯇ ꯊꯣꯛꯅꯗꯦ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯥꯎ ꯑꯅꯤꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯝꯁꯤꯟꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ ꯀꯨꯟꯖꯣꯅ ꯍꯥꯏ ꯊꯥꯁꯤ ꯁꯤꯊꯔꯛꯂ ꯃꯥꯜꯂꯦꯀꯣ ꯊꯥꯅꯤ ꯂꯣꯏꯈꯤꯕꯗꯣ ꯅꯍꯥꯟꯗꯅꯤ ꯍꯧꯖꯤꯛꯁꯦ ꯊꯋꯥꯟ ꯊꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯀꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯣꯏꯗꯤ ꯍꯟꯗꯛꯀꯤ ꯂꯥꯡꯕꯟ ꯊꯥꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯒꯤ ꯂꯥꯏꯗ ꯆꯥꯛꯂꯨꯛ ꯑꯃ ꯍꯧꯗꯨꯅ ꯀꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯩ ꯃꯁꯨꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯖꯕ ꯉꯝꯕꯒꯨꯝꯕꯅꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥ ꯃꯈꯣꯏꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯄꯨꯝꯕ ꯎꯍꯜꯂꯝꯃꯤꯕꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅꯁꯨ ꯍꯥꯏꯅꯕꯗꯥꯏꯅꯦ ꯂꯥꯡꯕꯜ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏꯗꯣ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯇꯦꯛꯀꯗꯧꯔꯕ ꯋꯥꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯒꯤ ꯀ꯭ꯔꯦ ꯀ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯜ ꯑꯃ ꯈꯪꯊꯣꯛꯂꯛꯏ ꯃꯈꯣꯜ ꯑꯁꯤꯗ ꯂꯨꯈꯣꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯒ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯑꯩꯗꯤ ꯀꯤꯔꯤꯔꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ ꯀꯩꯅꯣꯅꯦ ꯀꯤꯕꯕꯨꯗꯤ ꯅꯠꯇꯦꯗ ꯊꯋꯥꯟ ꯂꯥꯡꯕꯟ ꯊꯥꯗꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ ꯑꯩꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯀꯤꯗꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯏꯅꯦ ꯇꯧꯔꯤ ꯃꯇꯝꯁꯦ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯗꯨꯝ ꯈꯔ ꯉꯟꯇꯥ ꯆꯠꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯉꯝ ꯇꯥꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ ꯃꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ ꯃꯁꯤ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯋꯥꯏ ꯁꯪꯍꯜꯂꯛꯂꯤꯕꯁꯤ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕꯗꯨꯕꯨ ꯑꯃꯨꯛ ꯍꯌꯦꯡꯒꯤ ꯍꯥꯏꯅ ꯈꯥꯛꯇꯨ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯕ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦꯁꯦ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦꯕ ꯑꯃꯝꯕꯗ ꯆꯠꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯍꯦꯔꯥ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯀꯤꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯗꯅ ꯁꯨꯛ ꯆꯥꯎꯔꯒꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯌꯥꯝ ꯄꯛꯇꯦ ꯁꯦ ꯅꯪꯅ ꯌꯥꯝ ꯀꯤꯔꯒꯅ ꯑꯩ ꯅꯪꯕు ꯅꯈꯣꯏ ꯊꯣꯡꯒꯜ ꯐꯥꯎꯕ ꯊꯤꯟꯒꯦ ꯌꯥꯔꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯑꯃꯃꯨꯛ ꯍꯧꯔꯅꯤ ꯍꯟꯗꯛ ꯁꯨꯒꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯐꯪꯒꯗꯧ ꯃꯥꯜꯂꯤ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯁꯨꯁꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯈꯔ ꯑꯁꯤꯅꯗꯤꯅꯦ ꯏꯃꯨꯡ ꯄꯨꯕꯗ ꯍꯦꯛꯇ ꯋꯥꯏꯑꯦꯕ ꯑꯗꯨꯅꯕꯨ ꯑꯃ ꯃꯇꯦꯡ ꯅꯥꯏꯗꯅ ꯁꯨꯕ ꯇꯥꯕꯅꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯅꯥꯀꯜꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯋꯥꯁꯥ ꯑꯃ ꯂꯩꯃꯥꯏꯗ ꯊꯣꯛ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯨꯟꯖꯣꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯇꯥꯎ ꯅꯪ ꯈꯪꯉꯤꯔꯅꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯣꯛ ꯍꯦꯛꯇ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ ꯃꯥꯡꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯄꯥꯟꯕ ꯄꯥꯜꯂꯝꯅꯤꯅꯦ ꯃꯇꯥꯡ ꯆꯥꯗꯅꯕ ꯃꯁꯤꯃꯁꯨ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯇꯥꯎ ꯋꯥꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯕꯒ ꯍꯧꯅꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯀꯥꯜꯂ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯦꯛꯇ ꯋꯥꯗꯨ ꯀꯥꯟꯊꯣꯛꯏ ꯅꯪꯁꯨ ꯀꯥꯟꯊꯣꯔꯛꯎꯃꯤ ꯂꯨꯈꯣꯏꯁꯨ ꯀꯥꯟꯊꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯏ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯖꯤꯔꯪ ꯃꯀꯨꯞ ꯈꯔ ꯍꯦꯛꯇ ꯆꯥꯏꯊꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯂꯥꯎꯏ ꯂꯨꯈꯣꯏꯅ ꯀꯩꯅꯣ ꯁꯤꯕꯣ ꯅꯨꯡꯖꯤꯔꯦꯡꯂ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯛꯊꯛꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯏ ꯋꯥꯇꯣꯟ ꯑꯁꯤꯗꯤ ꯑꯣꯏꯔꯖꯥꯠꯂꯣ ꯑꯣꯏꯔꯣꯏꯗ ꯋꯥꯇꯣꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯡꯖꯤꯔꯦꯡꯅꯣ ꯑꯣ ꯑꯩ ꯈꯪꯉꯤ ꯋꯥꯇꯣꯟꯗ ꯎꯆꯦꯛ ꯃꯀꯣꯟ ꯁꯥꯏꯗꯅ ꯁꯥꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯈꯪꯉꯦꯕ ꯎꯆꯦꯛ ꯃꯀꯣꯟꯗꯣ ꯀꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗꯤ ꯌꯧꯔꯦ ꯀꯨꯟꯖꯣꯅ ꯍꯥꯏ ꯅꯠꯇꯦ ꯏꯇꯥꯎ ꯅꯈꯣꯏ ꯊꯣꯡꯒꯜ ꯐꯥꯎꯕ ꯊꯤꯜꯂꯝꯈꯣ ꯍꯥꯏꯔꯅꯦ ꯑꯩꯕꯣ ꯌꯥꯔꯅꯤꯗ ꯏꯇꯥꯎ ꯑꯁꯤ ꯍꯦꯛ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ
ꯍꯌꯦꯡꯃꯨꯛ ꯉꯟꯅ ꯊꯦꯡꯅꯔꯁꯤ ꯂꯨꯈꯣꯏꯁꯨ ꯍꯥꯏꯊꯈ꯭ꯔꯦ ꯈꯨꯜ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯏꯁꯤꯛ ꯁꯤꯛꯏ ꯀꯨꯟꯖꯣ ꯂꯣꯜꯂꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯏ ꯑꯃꯨꯛ ꯀꯣꯟꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯃꯅꯥꯛꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯣꯡꯒꯥꯜꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯖꯔꯝꯕꯗꯨ ꯂꯣꯏꯅ ꯍꯦꯛ ꯃꯐꯖꯩ ꯂꯩꯃꯇꯣꯟ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯅ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ ꯅꯍꯥꯟꯈꯩꯗꯤ ꯃꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯗ ꯌꯧꯔꯛꯄꯅꯤ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯦ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗ ꯌꯥꯗ꯭ꯔꯗꯨꯅ ꯏꯇꯥꯎ ꯂꯨꯈꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯝꯅ ꯑꯉꯝ ꯇꯥꯟꯕꯗꯣ ꯇꯧꯕꯤꯒꯗꯧ ꯍꯥꯏꯅꯗꯤ ꯍꯥꯏꯖꯕꯅꯤ ꯅꯣꯡꯃꯇꯪꯅꯤꯗ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯩ ꯈꯣꯡ ꯈꯨꯠꯁꯤ ꯍꯥꯟꯅ ꯍꯥꯝꯗꯣꯛꯀꯦ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯂꯩꯃꯇꯣꯟꯅ ꯊꯧꯔꯥꯡꯖꯩ ꯃꯅꯤꯡ ꯑꯗꯨꯗ ꯀꯨꯟꯖꯣ ꯃꯈꯣꯡ ꯍꯥꯟꯅ ꯍꯥꯝꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯇꯣꯟꯁꯨ ꯐꯝꯂꯤ ꯂꯩꯃꯇꯣꯟꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯄꯥ ꯑꯋꯥꯡꯒꯤ ꯇꯥꯗ ꯒꯣꯄꯥꯜꯗꯣ ꯉꯁꯤ ꯂꯩꯇ꯭ꯔꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯏ ꯍꯥ ꯇꯥꯗ ꯒꯣꯄꯥꯜꯕꯣ ꯃꯁꯥꯗꯣ ꯈꯔꯗꯤ ꯅꯥꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕ ꯖꯥꯠꯅꯤ ꯀꯌꯥ ꯊꯣꯏꯅ ꯅꯥꯕ ꯉꯝꯗꯕꯗꯤ ꯅꯠꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯦꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯇ꯭ꯔꯦꯌꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯍꯧꯔꯤ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯗꯨꯗꯤ ꯇꯥꯟꯖꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯏ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯀꯟꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯇꯤ ꯅꯠꯇꯦ ꯗꯥꯔꯩꯗꯨꯗ ꯊꯝꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯊꯣꯛ ꯍꯦꯛ ꯃꯨꯠꯊꯣꯛꯈꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯃꯁꯤꯃꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯣꯟꯊꯣꯛꯅ ꯃꯨꯠꯅꯤꯡꯂꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛꯇꯅꯤ ꯁꯤꯠꯂꯤꯕ ꯑꯩꯈꯣꯏ ꯃꯄꯥ ꯊꯥꯎꯃꯩꯁꯦ ꯑꯩ ꯑꯃꯨꯛꯇ ꯃꯩꯁꯨ ꯀꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯥꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯀꯨꯟꯖꯣꯁꯨ ꯄꯥꯏꯔꯤꯕ ꯐꯗꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯨꯝꯗꯣꯛꯏ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯑꯀꯦꯡꯕ ꯃꯀꯨꯞ ꯈꯔ ꯍꯦꯛ ꯖ꯭ꯋꯥꯏ ꯍꯦꯛ ꯆꯥꯏꯊꯔꯛꯏ ꯃꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯇꯧꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯦ ꯅꯨꯡꯖꯔꯦꯡ ꯃꯀꯨꯞ ꯑꯣꯏꯕ ꯇꯥꯏꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦꯗ ꯁꯨꯔꯥꯔꯦꯟ ꯑꯁꯤꯁꯨ ꯅꯣꯡ ꯑꯣꯏꯅ ꯆꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯅꯨꯡꯖꯔꯦꯡ ꯃꯀꯨꯞ ꯑꯣꯏꯅ ꯊꯥꯗꯔꯛ ꯂꯩꯔꯦ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯁꯤꯗꯕꯀꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯗꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯉꯁꯤ ꯁꯤꯈꯤꯕ ꯒꯣꯄꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯑꯍꯤꯡ ꯌꯥꯔꯦꯛꯅꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗꯤ ꯏꯆꯤꯛ ꯆꯤꯛꯅꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯪꯕ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯤꯠꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯈꯨꯝꯕ ꯁꯕꯥꯅ ꯅꯨꯄꯤ ꯃꯥꯟꯕ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯐꯤꯗꯨꯅ ꯄꯨꯝꯅꯃꯛ ꯈꯨꯝꯈꯤꯕꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯅꯤꯡ ꯇꯝꯅ ꯈꯨꯜ ꯑꯗꯣꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯦ ꯇꯣꯝꯕꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯒꯠꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯝꯁꯤꯟꯅꯩ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯅꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯟꯒꯅꯨꯅꯦ ꯑꯃꯅꯤ ꯈꯛ ꯃꯔꯩꯌꯣ ꯃꯌꯥꯝ ꯌꯣꯝꯁꯤꯟꯕ ꯐꯠꯇꯦꯅꯦ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ ꯈꯔ ꯃꯈꯩ ꯊꯣꯛꯅꯈ꯭ꯔꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ ꯇꯣꯝꯕꯤ ꯃꯆꯥ ꯌꯥꯝꯃꯤ ꯃꯄꯨꯔꯣꯏꯕꯗꯤ ꯉꯟꯅ ꯀꯥꯏꯅꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯃꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯃꯥ ꯁꯤ ꯇꯞꯅ ꯁꯣꯔ ꯍꯣꯜꯂꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯁꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯃꯊꯕꯥꯛ ꯑꯗꯨ ꯁꯠ ꯍꯦꯛ ꯊꯦꯛꯇꯣꯛꯇꯨꯅ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯍꯦꯛꯇ ꯍꯣꯜꯂꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯟꯖꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯑꯩ ꯃꯥꯏ ꯕꯍꯤꯇꯣꯟꯕꯨ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯧꯔꯨꯒꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯆꯠꯈꯤ ꯂꯨꯈꯣꯏꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯅ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯪꯒꯣꯜꯒꯤ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯑꯍꯜ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯟꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤ ꯁꯤꯕꯨ ꯃꯥꯃꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯃꯁꯥ ꯈꯤꯔꯨꯝ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡꯅ ꯀꯟꯅ ꯁꯦꯕꯥ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯉꯁꯥꯏ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯒꯅꯨꯀꯣ
ꯅꯌꯥꯝꯕꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯐꯒꯅꯤꯗ꯫ ꯍꯣꯏ ꯃꯥꯃ, ꯉꯔꯥꯡꯁꯨ ꯑꯋꯥꯡꯒꯤ ꯅꯣꯏꯒꯤ ꯇꯥꯗ ꯒꯣꯄꯥꯜ ꯂꯩꯇꯦ ꯍꯥꯏꯗ ꯇꯧꯕꯗꯣ ꯅꯪꯁꯨ ꯄꯥꯎ ꯇꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯒꯗꯧꯅꯤ꯫ ꯌꯥꯅꯤ ꯃꯥꯃ, ꯍꯦꯛꯇ ꯆꯠꯄꯤꯔꯨꯔꯣ꯫ ꯍꯩ, ꯅꯃꯥꯒꯤ ꯅꯥꯛꯇ ꯃꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯩꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯃꯥꯃ꯫ ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯃꯍꯥꯛꯇꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯥꯛ ꯆꯥꯕꯒ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯅꯦ ꯍꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯨꯁꯨ ꯌꯨꯝꯂꯣꯟꯅꯕꯗ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯒ, ꯊꯕꯛ ꯁꯨꯅꯕ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯡꯁꯦꯜꯒ ꯌꯦꯡꯕꯒ ꯑꯃꯠꯇ ꯁꯪꯕꯖꯥꯠ ꯅꯠꯇ꯭ꯔꯦ꯫ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯗꯅꯤ ꯂꯩꯅꯤꯡꯉꯝꯃꯤꯁꯤ꯫ ꯃꯃꯥꯏꯗꯨ ꯐꯠ ꯆꯦꯞꯊꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯇꯧꯔꯤꯁꯤ꯫ ꯃꯥꯒꯤꯅꯦ ꯊꯣꯛꯈ꯭ꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗꯕꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ꯫ ꯃꯅꯦ ꯍꯣꯏꯗꯅꯤ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯕ꯫ ꯑꯩꯁꯦ ꯊꯕꯛ ꯆꯠꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯝꯒꯅꯤꯕ꯫ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯊꯣꯡꯒꯥꯜꯗ ꯂꯩꯃꯇꯣꯟ ꯆꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯑꯩꯈꯣꯏ ꯃꯄꯥ ꯊꯕꯛ ꯆꯠꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯆꯠꯄ ꯍꯥꯏꯕꯨ ꯆꯠꯇꯧꯔꯕꯅꯤꯅꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤꯁꯤ ꯑꯩꯈꯔ ꯉꯟꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯩꯃꯊꯣꯟ, ꯅꯪꯒꯤ ꯊꯣꯛꯄꯨ ꯊꯣꯛꯈ꯭ꯔꯕꯅꯦ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯁꯤꯗꯤꯕꯀꯣ꯫ ꯍꯣꯌꯥꯗ ꯇꯧꯔꯤꯅꯤ ꯏꯅꯦꯒ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯔꯛꯄ꯫ ꯀꯣꯟꯅ ꯁꯥꯔꯕꯁꯨ ꯃꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯅꯪꯒꯤ ꯁꯛ ꯎꯗꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯍꯣ ꯍꯅꯨꯊꯪ ꯑꯁꯤꯗꯤ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ꯫ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ, ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯤꯕꯁꯦ ꯇꯥꯍꯜꯂꯨꯈꯣꯏꯒ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯃꯥꯅꯤꯅꯦ, ꯃꯤ ꯉꯥꯏꯔꯝꯂꯅꯤ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯏꯅꯦ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯇꯥ ꯇꯣꯟꯖꯥꯎꯗꯣ ꯃꯈꯥꯔꯣꯝꯒꯤ ꯃꯥꯏ ꯚꯥꯏꯇꯣꯟꯒ ꯄꯨꯟꯅ ꯆꯠꯈꯤꯒꯦ꯫ ꯍꯥ? ꯀꯩꯗꯧꯅꯕ ꯒꯞ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯈꯪꯗꯦꯅꯦ꯫ ꯍꯣꯏ ꯁꯤ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯇꯣꯟꯖꯥꯎꯅ ꯃꯥꯏꯕ ꯍꯩꯇꯣꯟꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯗ ꯆꯪꯏ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯃꯤꯑꯣꯏ ꯈꯔ ꯇꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯐꯤ ꯈꯨꯝꯗꯨꯅ ꯀꯞꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯀꯨꯞꯇꯅ ꯌꯦꯡ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, ꯏꯃꯥ! ꯏꯃꯥ! ꯅꯆꯥꯅꯃ ꯍꯣꯏ ꯀꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯅꯤ ꯏꯃꯥ? ꯏꯃꯥꯒꯤ ꯊꯧꯒꯜ ꯃꯇꯣꯟꯂꯣꯝꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯏꯃꯥꯕꯨ ꯃꯈꯨꯌꯥ ꯈꯥꯗ ꯂꯧꯁꯤꯟꯕꯅ ꯍꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯃꯧꯅ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ꯫ ꯃꯐꯝꯗꯨꯗ ꯇꯣꯝꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯇꯣꯟꯖꯥꯎ ꯃꯗꯨꯕꯨ ꯎꯕꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯁꯠ ꯇꯨꯊꯩ꯫ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ꯫ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯏꯉꯥꯒꯤ ꯅꯣꯡꯈꯣꯡꯒꯨꯝ ꯃꯍꯥꯛ ꯀꯞꯂꯛꯏ꯫ ꯏꯃꯥ! ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯁꯦ ꯃꯤꯠ ꯄꯥꯡꯉꯨ꯫ ꯏꯃꯥ, ꯅꯪ ꯅꯆꯥꯁꯤꯡꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ꯫ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯏꯃꯥ꯫ ꯅꯆꯥꯁꯤꯡꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ ꯏꯃꯥ? ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕ ꯂꯨꯈꯣꯏꯅ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ, ꯇꯥꯆꯧ, ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯥꯆꯧ꯫ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎ꯫ ꯂꯥꯡꯂꯦꯟ ꯑꯃ ꯊꯃꯣꯏ ꯁꯣꯛꯅ, ꯏꯃꯥ, ꯅꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥꯅ ꯆꯠꯂꯣꯏ ꯍꯥꯏꯕ ꯅꯪꯅꯦ ꯏꯃꯥ꯫ ꯏꯃꯥ, ꯑꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ, ꯍꯧꯒꯠꯂꯣ ꯏꯃꯥ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯞꯄꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯀꯨꯟꯖꯣ ꯆꯞ ꯂꯦꯞꯄꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯂꯤꯕꯗꯨ ꯃꯍꯥꯛ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?
ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯈꯣꯡꯗꯨ ꯈꯔ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯎꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ, ꯃꯥꯒꯤ ꯃꯇꯥꯎ ꯂꯨꯈꯣꯏꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯥ ꯇꯥꯅ ꯊꯥꯡꯖꯤꯟꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯀꯞꯂꯦ꯫ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯣꯏꯅ ꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩ ꯃꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯐꯨꯡꯒꯥ ꯑꯗꯣꯝꯗꯅ ꯀꯨꯟꯖꯣ ꯃꯍꯥꯛ ꯐꯛ ꯑꯃꯗ ꯐꯝꯂꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ, "ꯑꯣ ꯇꯥꯕꯤꯔꯤꯕꯔꯣ? ꯑꯗꯨꯝꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ, ꯅꯁꯥꯗꯣ ꯁꯣꯛꯆꯤꯟꯈꯤꯅꯤ." ꯂꯩꯃꯇꯣꯟ, ꯏꯃꯥꯕꯣꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯃꯤꯅ ꯃꯆꯥꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯖꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯃꯈꯣꯏ ꯃꯄꯥ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ꯫ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯑꯃꯨꯛ ꯇꯤꯟꯕ, ꯃꯇꯝ ꯈꯔ ꯃꯈꯣꯏ ꯄꯨꯝꯕ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ, ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕ꯫ ꯍꯦꯛ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯤꯕꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤ꯫ ꯌꯨꯝꯂꯛꯇ ꯂꯣꯏꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯑꯃꯨꯛ ꯍꯧꯅ ꯈꯣꯡꯉꯤ ꯃꯍꯧꯁꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯣꯛ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏ꯫ ꯀꯣꯛ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ ꯋꯥꯁꯥ ꯑꯃ ꯂꯩꯃꯥꯏꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, "ꯇꯁ, ꯈꯪꯕ꯭ꯔꯥ, ꯑꯃꯗꯤ ꯌꯥꯜꯂꯦꯗꯅ, ꯑꯁꯤ ꯃꯉꯥꯏ ꯀꯩꯅꯣ?" ꯑꯃꯗꯨꯅ, "ꯀꯌꯥꯅꯣ ꯅꯪꯅ ꯌꯥꯟꯒꯦ ꯍꯥꯏꯔꯤꯕꯣ?" "ꯑꯍꯨꯝ ꯃꯔꯤꯗꯤ ꯈꯜꯂꯤ." "ꯏ, ꯑꯍꯨꯝ ꯃꯔꯤ ꯌꯥꯟꯗꯣꯏꯕ? ꯑꯍꯨꯝ ꯃꯔꯤꯗꯨꯗꯤ ꯌꯨꯝ ꯇꯝꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯁꯤꯡꯗꯨꯅ ꯄꯨꯗꯣꯏꯕ? ꯋꯥꯔꯁꯨ ꯋꯥꯅ ꯑꯅꯤ ꯆꯦꯟꯍꯣꯟ ꯍꯣꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯏꯁ, ꯀꯟꯕ ꯁꯥꯔꯤꯕ? ꯑꯩꯗꯤ ꯉꯝꯖꯔꯣꯏ. ꯑꯩꯗꯤ ꯑꯅꯤꯗꯤ ꯌꯥꯜꯂꯒꯦ. ꯑꯅꯤꯔꯛ ꯊꯣꯛꯅ ꯑꯃꯃꯝ ꯍꯣꯠꯅꯕ. ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ, ꯅꯪꯅ ꯑꯄꯥꯝꯕ ꯌꯥꯅꯤꯡ ꯃꯑꯣꯡꯗꯅꯦ ꯍꯦꯛ ꯌꯥꯟꯖꯧ." ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯝꯂꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯋꯥ ꯑꯃꯗ ꯊꯣꯛ ꯑꯃꯨꯛ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯗꯨꯅꯤꯗ. ꯍꯣꯏ, ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯁꯤ ꯍꯨꯔꯥꯜꯂꯤꯅꯤ. ꯍꯨꯔꯥꯟꯕꯕꯨ ꯑꯃ ꯃꯊꯦꯡꯅ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯍꯧꯔꯤꯕ ꯋꯥ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯂꯩꯀꯥꯏꯒꯤꯅꯤ. ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯕ ꯃꯇꯝ ꯍꯦꯛꯇꯗ ꯌꯥꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯃꯈꯣꯏꯗ ꯍꯥꯏꯔꯒꯅ ꯋꯥ ꯌꯥꯟꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯔꯛꯀꯅꯤ. ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯁꯦꯜꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯐꯩꯌꯦ, ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯇꯨꯅ ꯌꯥꯜꯂꯔꯤꯕꯁꯤꯅꯤ. ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯄꯜ ꯃꯔꯛꯁꯦ ꯏꯃꯝꯒ ꯃꯝꯂꯦ, ꯏꯁꯨꯛꯀ ꯍꯦꯛ ꯁꯨꯛꯂꯦ. ꯑꯀꯤꯕ ꯑꯃꯗꯤ ꯏꯐꯥꯎꯗ ꯐꯥꯎꯗ꯭ꯔꯅꯦ. ꯍꯦꯔꯥ, ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯄꯜꯂꯛꯀꯅꯨꯀꯣ. ꯑꯩꯗꯤ ꯁꯨꯝ ꯀꯤꯖꯕ. ꯅꯪ ꯑꯃ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯍꯣꯏꯗꯤꯅꯦ ꯀꯩꯁꯨ ꯀꯤꯕꯤꯗꯦ. ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ. ꯃꯃꯥꯏꯗꯨꯗꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯆꯕꯠ ꯌꯥꯟꯒꯦ." ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯈꯨꯝꯕ ꯅꯨꯄꯤꯗꯨ ꯃꯉꯛ ꯁꯠ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯋꯥ ꯌꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, "ꯏ, ꯑꯩ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯕ, ꯑꯩꯒꯤ ꯃꯥꯏꯗ ꯊꯥꯡꯅ ꯆꯕꯠ ꯌꯥꯟꯒꯅꯤ ꯀꯥꯏꯅ. ꯃꯁꯤꯒꯤ ꯅꯨꯄꯥꯅꯤꯁꯦ ꯈꯪꯒꯅꯤ." ꯑꯁꯨꯝꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ. "ꯍꯦꯔꯥ, ꯅꯪꯁꯨ ꯍꯩ ꯈꯪꯗꯦ, ꯍꯩꯗꯤ ꯈꯪꯗꯦ. ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ. ꯍꯣꯏꯁꯤ, ꯅꯪꯒꯤ ꯋꯥꯗꯨ ꯑꯗꯨꯝ ꯌꯥꯜꯂꯨ." ꯍꯣꯏ, ꯋꯥꯗꯨ ꯀꯣꯛ ꯑꯃꯨꯛ ꯌꯥꯜꯂꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯨꯡꯖ꯭ꯔꯦꯡ ꯃꯀꯨꯞꯅ ꯖ꯭ꯋꯥꯏ ꯍꯦꯛ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ꯫ "ꯑꯦ, ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯥꯡꯒꯜꯁꯤꯗ ꯆꯥꯏꯔꯛꯂꯤꯕꯗꯨꯕꯣ?" "ꯑꯩꯉꯣꯟꯗꯁꯨ ꯆꯥꯏꯔꯤ. ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ?" ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯦꯔꯥ, ꯆꯨꯝꯅ ꯋꯥ ꯌꯥꯜꯂꯤꯕ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨꯗ. ꯌꯥꯔꯦ, ꯈꯪꯉꯤ. ꯅꯒꯨꯟ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯃꯀꯨꯞꯄꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯐꯅꯦꯛ ꯆꯨꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯍꯛꯆꯥꯡꯗ ꯍꯦꯛꯇ ꯆꯕꯠ ꯌꯥꯟꯕ ꯍꯧꯏ꯫ ꯆꯕꯠ ꯌꯥꯟꯕꯗ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯔꯤ꯫ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯋꯥ ꯃꯁꯤꯡ ꯇꯨꯝꯕ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ ꯐꯠ ꯍꯦꯛꯇ ꯍꯥꯏꯊꯔꯛꯇꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯆꯛ ꯌꯨꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ
ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕ ꯊꯣꯛꯆꯥꯎꯒ ꯕꯣꯌꯥꯏꯒꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯋꯥ ꯋꯥ ꯅꯤꯟꯈ꯭ꯔꯦ꯫ ꯃꯍꯩ ꯂꯥꯛꯅꯗꯨꯅ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯌꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯤ꯫ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯏꯁ, ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗ꯫ ꯇꯥ ꯕꯣꯌꯥꯏꯅ ꯇꯥ ꯊꯣꯛꯆꯥꯎꯒꯤ ꯃꯁꯥꯗ ꯁꯨꯝꯅ ꯌꯥꯜꯂꯤꯕ ꯖꯥꯠꯂꯥ?" ꯑꯃꯅ, "ꯍꯣꯏꯅꯦ, ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯊꯥꯡꯒꯤ ꯗꯥꯛꯐꯝ ꯀꯩꯁꯨ ꯂꯩꯇꯦꯅꯦ꯫ ꯊꯣꯛꯆꯥꯎꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯁꯤꯕ, ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯋꯥꯁꯥ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯅ ꯃꯊꯕꯥꯛ ꯑꯁꯤꯗ ꯌꯨꯡꯗꯨꯅ ꯁꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯤꯟꯅꯕꯅꯤꯅꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯍꯥꯠꯅꯔꯤꯕ ꯖꯥꯠꯂꯥ?" "ꯃꯥꯟꯗꯦꯕꯣ, ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯤꯁꯤꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯒꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ." "ꯑꯆꯨꯝꯕꯅꯤ ꯈꯨꯔꯥ, ꯋꯥꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯀꯣ, ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯑꯁꯤꯕ ꯃꯤꯁꯤ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯄ ꯃꯤꯁꯨ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯑꯩꯈꯣꯏ ꯃꯄꯥ ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ?" "ꯆꯠꯂꯔꯣꯏ, ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯞꯈꯤꯒꯦ." "ꯅꯪ ꯅꯊꯟꯇ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏ." "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ." "ꯉꯁꯤꯁꯨ ꯃꯈꯥꯔꯣꯝꯒꯤ ꯂꯝꯍꯥꯡ ꯋꯥꯄꯜ ꯃꯈꯣꯡꯗ ꯃꯤ ꯑꯅꯤ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ." "ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯦ, ꯉꯁꯥꯏ ꯑꯌꯨꯛ ꯈꯨꯔꯥ ꯆꯥꯎꯕꯅ ꯇꯝꯂꯝꯃꯤ." "ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯗꯨꯅ?" "ꯈꯪꯗꯦ, ꯀꯔꯝꯅꯗꯤ ꯈꯪꯂꯨꯒꯅꯤ? ꯃꯤꯁꯤꯗꯤ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯃꯄꯥ꯫ ꯈꯨꯜ ꯑꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ." "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ." "ꯑꯗꯨꯝꯅꯁꯨ ꯂꯥꯏꯡ ꯌꯦꯛꯇ ꯍꯥꯏꯕꯤꯒꯅꯨ. ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." "ꯍꯣꯏꯗ, ꯑꯩꯁꯨ ꯆꯦꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯦ." "ꯐꯔꯦꯁꯦ, ꯊꯕꯛ ꯆꯠꯂꯨꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯔꯝꯇ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨ." "ꯍꯣꯏ, ꯁꯤꯡꯖꯪꯗꯣ ꯈꯔꯝꯇ ꯄꯨꯊꯣꯔꯛꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯩ꯫ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯍꯦꯛ ꯇꯧꯏ꯫ "ꯀꯔꯤꯅꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ?" ꯉꯛꯆꯥꯟꯅꯕ ꯑꯃꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯁꯠ ꯍꯥꯏꯊꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯂꯥꯎꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯨꯕ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯥꯅ ꯍꯥꯏ, "ꯃꯈꯣꯏ ꯇꯥꯆꯧ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ꯫ "ꯀꯩꯗꯧꯔꯒꯦ? ꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏ ꯊꯣꯛꯂꯦ. ꯃꯈꯣꯏ ꯇꯥꯆꯧ!" "ꯏꯕꯦꯊꯣꯏ, ꯑꯩ ꯌꯥꯝ ꯅꯥꯔꯦ." "ꯏ ꯉꯥꯛꯇ ꯊꯣꯛꯈꯤꯕ ꯇꯥꯔꯦ. ꯃꯈꯣꯏ ꯇꯥꯆꯧ, ꯐꯤꯁꯤꯗ ꯑꯃꯨꯛꯇ ꯀꯤꯁꯤꯟꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯂꯤꯕꯗꯨꯗ ꯆꯦꯟꯅ ꯍꯦꯛꯇ ꯀꯤꯁꯤꯜꯂꯤ ꯇꯣꯝꯄꯣꯛꯅ꯫ "ꯇꯞꯅ ꯇꯧ ꯏꯕꯦꯊꯣꯏ. ꯁꯤ ꯑꯃꯨꯛꯇ ꯈꯥꯡꯉꯨ. ꯈꯔ ꯌꯦꯡꯂꯒ ꯇꯧꯕꯤꯕ ꯌꯥꯗꯕ꯭ꯔꯥ?" "ꯑꯩꯁꯨ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ." "ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤ. ꯃꯥꯡꯒꯣꯜꯗꯨ ꯑꯣꯏꯅ ꯐꯖꯅ ꯐꯝꯂꯨꯁꯤ." "ꯇꯞꯅ ꯆꯤꯡꯈꯠꯂꯨ." ꯏꯕꯦꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯄꯨꯔꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯐꯝꯊꯍꯜꯂꯤ꯫ "ꯇꯞꯅ ꯐꯝꯁꯤ." "ꯑꯁ, ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ." ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯦꯊꯣꯏ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯆꯪꯈꯤꯕꯒꯨꯝꯅ ꯇꯧꯕ." "ꯀꯔꯤꯕꯣ?" ꯏꯕꯦꯊꯣꯏꯁꯨ ꯁꯪꯒꯣꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤꯅꯣꯗ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯁꯪꯒꯣꯜ ꯑꯁꯤꯗꯕꯨ ꯀꯅꯥ ꯆꯪꯅꯤ ꯍꯥꯏꯕꯒꯦ?" "ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ." "ꯑꯩꯈꯣꯏ ꯇꯥꯆꯧ, ꯅꯪꯁꯦ ꯂꯥꯏ ꯇꯤꯟꯒ ꯎꯅꯔꯕ ꯖꯥꯠꯂꯥ? ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ, ꯃꯥꯏꯕ ꯀꯧꯍꯟꯒꯦ, ꯑꯗꯨꯒ ꯂꯥꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯍꯟꯁꯤ." "ꯌꯥꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯣꯏ." "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ, ꯑꯅꯥꯕꯗꯨꯕꯨ." "ꯏꯗꯤ ꯈꯔ ꯃꯥꯜꯂꯤ." ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯗꯦ ꯑꯗꯨꯃꯛ ꯊꯣꯛꯂꯤ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ꯫ "ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯁꯣꯏꯔꯣꯏ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ." "ꯑꯩꯈꯣꯏ ꯃꯄꯥ, ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ..." "ꯃꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯉꯔꯥꯡꯗꯣ ꯑꯩꯅ ꯏꯇꯥꯎꯂꯨꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ
ꯋꯥꯁꯨ ꯑꯃꯨꯛ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ꯫ ꯃꯇꯝ ꯈꯔꯒ ꯃꯍꯥꯛ ꯂꯦꯞꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯑꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯂꯩꯃꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯃꯛ ꯌꯥꯔꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯣ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯅꯕ ꯍꯣꯠꯅꯧꯀꯣ, ꯊꯦꯡꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ꯫ ꯉꯟꯅ ꯍꯜꯂꯛꯀꯅꯤꯗ꯫ ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗ ꯐꯖ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯀꯨꯟꯖꯣ ꯃꯍꯥꯛ ꯃꯊꯟꯇ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ! ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ! ꯑꯩ ꯁꯤꯕ ꯇꯥꯔꯦ! ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ! ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯍꯦꯛ ꯎꯔꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ? ꯅꯨꯄꯥꯗꯨ ꯃꯤ ꯑꯃ ꯎꯕꯗꯨꯗ ꯃꯊ꯭ꯋꯥꯏꯗꯨ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯈꯨꯔꯥ, ꯅꯨꯄꯤ ꯑꯃ ꯁꯤ ꯂꯩꯍꯧꯔꯦ꯫ ꯃꯥꯁꯨ ꯏꯉꯛ ꯉꯛꯅ, ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯍꯥꯏꯕꯕꯣ? ꯋꯥꯄꯜ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯒ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨ ꯀꯔꯤꯒꯤ? ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯀꯩꯗꯧꯒꯦ? ꯈꯨꯔꯥ, ꯊꯋꯥꯏꯔꯃꯤꯔ ꯈꯪꯗꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯋꯥꯄꯜ ꯃꯔꯛꯇ ꯊꯋꯥꯏꯁꯦ ꯃꯥꯡꯂꯝꯒꯅꯤꯗ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯍꯧꯏ꯫ ꯃꯃꯩ ꯃꯀꯣꯛꯄꯨ ꯑꯃꯗ ꯁꯝꯅꯗ꯭ꯔꯦꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯁꯦ꯫ ꯑꯩꯕꯨ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯍꯟꯕꯤꯔꯦ꯫ ꯊꯋꯥꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯩꯕꯨ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯁꯤꯔꯅꯦ? ꯑꯣꯏꯔꯣꯏꯗ ꯃꯁꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ꯫ ꯃꯅꯥꯛꯇ ꯊꯧꯃꯩ ꯑꯃ ꯊꯥꯜꯂꯤ꯫ ꯑꯗꯨꯝ ꯐꯖꯅ ꯑꯩꯅ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣꯅ ꯍꯥꯏꯈ꯭ꯔꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯃꯤ꯫ ꯃꯝꯁꯤꯟꯈꯤꯕꯁꯨ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯗꯥꯏ ꯌꯧꯔꯛꯂꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯆꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ ꯃꯍꯥꯛ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯂꯝꯕꯤꯗꯨꯗ ꯍꯜꯂꯛꯏ꯫ ꯃꯝꯁꯨ ꯃꯝꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯗ ꯍꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯏꯐꯥꯎ ꯐꯥꯎꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯀꯤꯕꯗꯤ ꯈꯔ ꯃꯈꯩ ꯐꯥꯎꯖꯩ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯤꯗ ꯋꯥꯄꯜ ꯃꯔꯛ ꯌꯧꯔꯛꯄꯁꯤꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯥꯅ ꯍꯦꯛ ꯎꯔꯨꯔꯤ꯫ ꯀꯅꯥꯅꯣ? ꯋꯥꯄꯜ ꯃꯔꯛ ꯑꯁꯤ ꯆꯪꯈ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯃꯤꯗꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯁꯤ ꯂꯨꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯩ꯫ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯏꯗꯨꯅ ꯆꯥꯏꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯜ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯀꯨꯟꯖꯣ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ꯫ ꯅꯨꯄꯤꯅꯤꯅꯦ꯫ ꯀꯔꯝꯅ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯦ? ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯤ꯫ ꯃꯥꯒꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯇꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯔꯝꯒꯅꯨꯀꯣ꯫ ꯃꯊꯃꯣꯏꯅꯨꯡꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯏꯀꯥꯟ ꯍꯦꯛ ꯀꯥꯟꯅꯗꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯀꯨꯟꯖꯣꯅ, ꯅꯨꯄꯥ ꯑꯃꯕꯨ? ꯃꯍꯥꯛꯅꯤ꯫ ꯉꯁꯥꯏ ꯋꯥꯄꯜ ꯃꯔꯛ ꯑꯁꯤ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯂꯨꯅ ꯇꯧꯔꯦ꯫ ꯃꯍꯥꯛꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯤ ꯑꯣꯏꯒꯅꯤ꯫ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ, ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯗꯅ ꯃꯤ ꯀꯌꯥ ꯁꯤꯔꯤꯕꯁꯦ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯡ ꯊꯪꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯨꯟꯖꯣꯅ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛꯇ ꯀꯟꯊꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ꯫ ꯀꯨꯟꯖꯣꯅ, ꯈꯪꯂꯕ꯭ꯔꯥ?
ꯑꯩ ꯍꯨꯔꯥꯟꯕ ꯂꯥꯏꯁꯥꯟꯅꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯪ ꯉꯁꯤ ꯀꯗꯣꯝꯗ ꯆꯦꯟꯗꯧꯔꯤ ꯅꯪ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅꯕ ꯑꯩꯅ ꯂꯥꯎꯒꯅꯤ ꯂꯥꯎ ꯈꯨꯜꯇꯝ ꯅꯪ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯈꯨꯜ ꯇꯝꯅ ꯄꯨꯔꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯨꯟꯖꯣꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯃꯈꯨꯜ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ ꯂꯩ ꯃꯇꯣꯟꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯈꯪꯂꯕꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯔꯣꯛ ꯇꯝꯅ ꯆꯦꯟꯊꯣꯛꯏ ꯃꯐꯝꯗꯨ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯤ ꯀꯨꯟꯖꯣꯅ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯃꯐꯝ ꯄꯨꯝꯕ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯨꯕ ꯍꯦꯛꯇ ꯍꯧꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕ ꯃꯤꯁꯤ ꯃꯤꯅ ꯀꯌꯥꯝ ꯊꯣꯛꯍꯟꯕ ꯅꯪ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯗꯗꯤ ꯍꯩ ꯈꯣꯏꯁꯥꯎꯅꯔꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯐꯨꯕ ꯀꯥꯎꯕ ꯇꯧꯕꯗꯨꯗ ꯈꯨꯗꯛ ꯑꯗꯨ ꯅꯨꯄꯥꯗꯨ ꯁꯤꯔꯤ ꯑꯍꯜ ꯑꯃꯅ ꯕꯨꯡꯉꯣ ꯂꯦꯞꯂꯣ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯁꯥꯁꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕ ꯑꯔꯣꯏꯕ ꯐꯠꯇꯕ ꯂꯤꯆꯠ ꯅꯪꯗꯨ ꯁꯤꯔꯒ ꯐꯒꯗꯧꯅꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯨꯟꯖꯨꯕꯨ ꯊꯥꯒꯠꯅꯩ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯁꯤꯜꯂꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯁꯤꯟꯈꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ ꯃꯄꯥꯜꯊꯣꯡꯗ ꯑꯐꯕ ꯁꯥꯕ ꯃꯅꯨꯡꯗꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯥꯏꯕ ꯍꯩꯇꯣꯟꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯕꯤ ꯐꯠꯇꯕꯤ ꯂꯥꯏ ꯃꯍꯥꯛꯁꯨ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯣ ꯂꯪꯂꯥ ꯂꯪꯖꯤꯜ ꯇꯠꯄꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ